Lakhipuronline puthokchaba December ki tang 19 leibak pokpa numit ki Khomjinba Pao tabirasi. Ahanbada maruoiba Pao. Barak Mapao gi kumon thorom pangthokre short film chatnabi gi marumna maikhum hangdokre. Khoirakpa irel umanglai khobam gi chahi gi ra thorom lakliba waksing gi anisuba nongmai jingda pangthoklagani. Jammu da pangthokiba kuntaret suba national thang-ta championship ta saruk yakiba sanaroi singbu taram nokpagi thorom makhatana pangthoknakibagi paw lagli. Lakhipur cremation ground da nauna saba poloipham MLA Sri Kausik Raina haunabi matungina sangakre. Scheduled Tribe Demand Committee Manipur na changsilagriba khongjang singda jiribam gi lup kayana sagotkre amasung Assam da miyoi chamaga ahomgi masada COVID ki anuba case tenglakre positive oibagi chang chada 0.6 ama oiri. Hojik mapungoiba paw tabirasi. Barak Mapao media platform asigi common thorom tha asigi tang kuntarukta Silchar gi Hotel JC International da pangthokre. Barak Tampak ki sagnairaba filmmaker How Omor sagnairaba scholar amadi Manipuri Theatre Center Assam gi president Dr. Kunjalal Yendremam amadi Manipuri film industry gi sagnairaba script writer Prani Yungkhamna chingbana guest oina saruk yakiba thorom asida mapung oina Barak Mapao na puthokpa chatnabi gi marumda haiba short film amasu release tawki. Assam Manipuri Sahitya Parishad ki general secretary Professor Khumuzam Dhiren AIR Silchar gi approved singer Arambam Chandramhon Manipur gi sagnairaba film director Rakesh Moirangthem amadi film production manager editor Santi Ras na chingba sagnairaba miyo kyana saruk yakiba thoromaduda puthokliba short film adugi maramda wafong thamladuna Barak Mapao gi managing director Dr. Raju Khumuzam na haikibada film asi miyamda message piba culture bu yokhat minasi haiba paujel puba social awareness oiba film amani haiki bagaloinana film asi mapung phana maipakna puthokna bahona bada tengmang kiba Manipur gi film personality ahom Prani Yongkham Rakesh Moirangthem amadi Santi Ras bu thagat paphongdokhi panbayai chatnabi gi marumda hairiba short film asi Barak Tampak ki artist singtana role lauduna Barak Mapao na puthokpani. Film asida Barak Tampak ki sagnairaba theatre activist Somor Luang na director Raju Khumuzam na screenplay amadi assistant director aduga film asigi story writer na Phanjaubam Loknath ni. Nang na seli duna phajai na ha male khalira kwak ta wahong matu thechalaga ne wahong saba yaroi akoi sida chalami nang kamai khangino manam da khangiba adugi ta malang le nang laami laami tada oh ado kaino nang handak marak sei khurun daga kaya koi thorak tre ne su yam pamjai adubudi yam faida nangi na tawdo mi sing na mutam doini akhoi gi sanabi mirai ve aponte da ai Khoirakpa irel umanglai khubam gi chahi gi irat thoram narandor lagliba waksing ani suma nongmaijing January gi tang 13 ta pangthoklagani irat thorom asida mayamna lengpiraktuna mapung phan binaba khoirakpa irel umanglai ngak seluk ki maigi tagi general secretary Taurangbam Nogendro na phongdoragli. thang-ta Federation of India ki makhada Jammu and Kashmir thang-ta Association silangduna thasi ki tarani pandagi kunmathoi fauba Jammu gi Maulana Azad Stadium da pangthokiba kuntaret suba national thang-ta championship da Kasar jila Lakhipur thang-ta academy ki sanaroi sing amadi official singbu taramna okpagi thoromda Lakhipur Khuman club amasung ibudau thongnang thogulapna luchingduna Fulardol-dagi belgalonana yaifa khongchatama haukiba thangje numita Lakhipur phawba lakhi aduga ibudau thongnangda achamba thorom ama galonana sanaroi singbu taramna okhi athoba ningsinglup MDC ki member sing loinana ZPC Anita Devi Oza Nadia Chan Oza Champalal Maibham Manidhon Sonamani na chingba miyoi sing saruyakhi panbayai Lakhipur thang-ta academy ki sanaroi 15 saruyakhi bagi manungda sanaroi 13 doina punna gold 3 silver ahom amasung bronze medal mari laurakhi. Tha asigi 19 dagi kunmathoi phawba Jammu da pangthokiba
कुंतरेट सुबर नेशनल thang-ta चैंपियनशिप ता सरुक याखिबा ईस्टर्न सोनाई thang-ta एसोसिएशन मंगोलपुर की सानारोइसिंगबो मैरा पाइबी मंगोलपुर अमदी एसोसिएशन की बाइकेतगी तराम नोकपगी थोरममा हौखिबा थांगजे नुमिता पांगथोक्रे चैंपियनशिप असिदा एसोसिएशन असिगी पुन्ना सानारोइ तरातरे न सरुक याखिबदा गोल्ड 9 सिल्वर 5 अदुगा ब्रोंज अनिगा लोइनना पुन्ना मेडल तरातरुक लौरखि पोलोइफम अमसुंग पंप हाउस अमा लखीपुर दा लेरिबा क्रीमेशन ग्राउंड दा दिसंबर की तांग 13 थांगजे नुमिता लखीपुर की एमएलए श्री कौशिक रायना हौनोबी मतुंगिना संगाख्रे 14 एफसी की मखादा लखीपुर म्युनिसिपालिटी ना सेनफम काइथोक्तुना साबा लोइसिनकिबा पोलोइफम असि संगाबगी थोरमदा पिंटू दास संजय ठाकुर एल रोबिंद्रो बानी शर्मा चंपा दास चिरंजीत रॉय न चिंगबा मियोइसिंग सरुक याखि मणिपुर दा मैते सिंगबु शेड्यूल ट्राइब पिगदबनी हाइना चंगसिलक्लिबा खोंजंग असि यामना चुम्बा खोंजंग अमनी हाइना मैते इनात थगुलुप जिरिबाम मैते नेशनल फ्रंट मसालोइशंग वुमेन एसोसिएशन सोशियो इकोनॉमिक डेवलपमेंट वासेट डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर देसाम जिरिबाम ब्रांच ना सौगतली हाइना ngarang nungtil desam gi office ta pangthokiba pawmising unaba mada मैते नेशनल फ्रंट मसालोइशंग की प्रेसिडेंट हामोम धोनी मैतेना फोंदोख्रे ngasi khunai miyam na tattana lauriba yelhomi kalhorasi iramdam kallasi haiba kholauma itat tattana launariba kholau se hairiba ST quota si aikhoina phangdaba taragadi aikhoina lauriba kholau punamangsi aremba oigani adungai 1950 November 19 da iningthau chorchangi hak chorchan maharaj sana hak takta matamdu da leramba matamdu gi chief commissioner himat singh hairiba officer asigi matamda aikhoi gi leipak aikhoi gi lamdam sida lari haiba masing gi chang yamna nemna leiba matamni matamdu gi khara khara larik laisu haiba agya atombabu sharma rajmohan pandit lalita madhop sharma haibana chingba makhoi mioi mari mangana aikhoi leipak state amagi leipak amagi phirepsi mi mari mangana lauraga aikhoi bu general class ta tilhan gebani leipak amagi warep mi mari khakna manga khakna laukhiba haibasi madu aikhoi uchi warep ni hainingi warep adu yani aikhoi ni yajaning de maramaduna schedule tribe committee na sangsaliba khongjangda mitai national front jiri masaloisang na suma pung phana sogali haijaning badi karigumba laigi tingi lining laison gi thoram asiana gi thoram dadi hairiba bannasi aikoina komthok jagani लोइनना देसाम जिरिबाम डिस्ट्रिक्ट काउंसिल की प्रेसिडेंट एल बिलाक्स मेटेना शेड्यूल ट्राइब डिमांड कमिटी ऑफ मणिपुर नंगरांग अहिंग नोंगयाइदगी पुंग 19 की ओइबा मणिपुर टोटल शटडाउन तौरिबा सि सौगली हाइरादुना महाकना असुमना फोंदोखि अखोय येलो फुरो मितै मैतै अमदी मितै पांगलनसो इहो वसिदा सरुक यारक्तुना शेड्यूल ट्राइब की लिस्टा चलंदुना कॉन्स्टिट्यूशन की ngaklo phanganabagi khongjangda manipur da leiriba khoi furup kayana khundaminariba kayana agitation asibu chaugatpiu amadi saruk yabiu loinana manipur lenga su athu matamda cabinet mifam phamduna hairiba recommendation asi center da athu matamda thabi gadavni loinana Schedule Tribe Demand Committee of Manipur na asigi maram asida ekhoi ngasigi ahing dagi kawdaba all Manipur total shutdown asida pung 19 gi kawriba si jiribam da leiriba MNF amadi mitai ina thogalop amadi waset amadi desam jiribam district council na so haiba ban asi mapung phan sogachagani aduga bangi manungda koige laigi tingi oiba amadi essential community akoige changdaba yadaba nomagi amasung ana eki oinadi koi hariba banasida komthok chagani aduna media gi kuthangda haijari
Assam da ngarang mioi chama ka ohum gi masada covid positive oibe thengnakre positive oibe gi chang chada 0.ahum ama oiri Assam da ngarang laichel asine mioi ani laikhidaba ga loinana laikhidaba gi apun mamasing lising taruk chama ga yangkhini pan sukre Manipur gi haksel loising na thopa paw matungina mioi mapan gi masada ngarang covid 19 positive oibe thengnakre Laichel asine ngarang mioi ama laikhidaba ga loinana laikhidaba gi masing lising ani ga supna ani sukre Aroi beda maroi bapau amukhanna Barak Mapau gi kumon thorom pangthokre short film chatnabi gi marum na maikhum hangdokre Khoirak pa irel umang lai khobam gi chahi gi ra thorom lakli bawaksing gi ani subanong maijing da pangthoklagani Jammu da pangthokiba kuntaret suba national thang-ta championship ta saruk yakhiba sanaroi singbu taram nokpagi thorom makhata na pangthokna khipagi paw lagli Lakhipur cremation ground da nauna saba poloifam MLA Sri Kausik Raina hauno bimatungina sangakre Scheduled Tribe Demand Committee Manipur na changsilagriba khongjang singda jiribam gilup koyana sagotkre amasung Assam da mioi chamaga ohumgi masada covid ki anuba case tengnakre positive oibagi chang chada 0.ahum ama oiri Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare